Manipur lengak ki makhada leiriba Dhanamanjuri University asi lengak na yengsin bidabana Khagen pham yore mapu pandabana mut khigadra haibagi chingnaba leiraba University asi kannabu hanabiyo haina Federal Students Organization Kangleipa Fesok ki maikeidagi Manipur lengak amadi Marilenaba Authority gi pukning chingsilakli Imphal West ke Kagwada leiba Fesok ki office ta Paumi Singh unabada Mahiroi Lubasigi Vice President Namirakpam Rikesna Dhanamanjuri University asi lingkhat khiba chahi 8 mapung pharaklabani adubu ngasi fawba mapung phaba lengak University ama oiba ngamdana leiri University ama oibagi leifam thokpa infrastructure amadi manpower singi awat pakaya leiriba asi mensin binaba Fesok amadi tongan ba Mahiroi Lub kaya na lengak ta taksinduna lakhibani adubu lengak amadi marilinaba Khangsin nadana leithokpa singnang asidi University asi mutkhiba yabagi akiba leirakpani haikhi Rikesh na makhatana UGC Act 1956 Section 2 F ki makhada University asi recognize tawrabasu Act asimake Section 2 B da amuk approval fangdabana University amo oina UGC gi maikaidigi phangba yaba grant sing phangba ngamdri masigi mathakta project kaya Longthaba yadaba PhD tawriba Mahiroi kaya gi stipend fangdaba yauna issue kaya ama ngasisu University asida thengnari University asigi award pasing asi lengak amadi mari leinaba singna mengkhatpa ngamdabana chahi asigi January 13 ta UGC na thokpa defaulting university single list ta DM University asisu yaurakle haina pendaba phongdokhi State University ma ko isa ki lejaram ni na Manipur ko ne leireba college kodima khare badana Manipuri University ki makada affiliate tawdabani masi tawna ba Manipur lengak na ona view amasung dan DM College of Science ta hojik leiriba akoina community college hare khamneba kausen kendra College of Science leiriba si singna Dhanamanjuri University ki department amu oina leigadabani koige department entrepreneurship and skill development haibasi ki makada leigadabani aduna college amu oina hojik leiriba community college asi Dhanamanjuri University ki makada department amu oina leinana ba hona view